Sarma Sister Bro, hi, hello, thank you. ꯑꯉꯥꯡ ꯅꯪ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ ꯆꯪꯉꯛꯇꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯏꯕ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ ꯆꯪꯉꯛꯇ꯭ꯔꯦꯅꯦꯅ ꯑꯉꯥꯡ ꯑꯦꯅꯔꯖꯤ ꯊꯥꯕꯗ ꯍꯜꯂꯣ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯑꯩꯅ ꯉꯔꯥꯡꯗ ꯁꯅꯥ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔꯗꯣ ꯁꯪꯗ꯭ꯔꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯉꯛꯇ꯭ꯔꯦꯅꯦꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯍꯤꯞꯄꯤꯅꯦ ꯑꯣ ꯑꯩꯁꯨ ꯍꯤꯞꯄꯤꯅꯦ ꯍꯤꯞꯅ ꯇꯟꯅ ꯑꯗꯨꯝ ꯊꯥꯔꯛꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯧꯒꯠꯂꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯒꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯄꯨꯡ 4 ꯇꯥꯔꯗꯤ ꯇꯧꯔꯅꯤ ꯑꯗꯣ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯑꯣꯏꯁꯨ ꯄꯨꯡ ꯑꯃꯇꯪ ꯑꯣꯏꯁꯨ ꯊꯥꯒꯦꯅ ꯑꯩꯅ ꯊꯥꯔꯛꯏꯕ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯈꯤꯒꯦ ꯕꯥꯅꯣꯒꯤ ꯂꯥꯏꯛꯇꯨ ꯉꯟꯅ ꯅꯝꯖꯔꯗꯤ ꯐꯕ ꯂꯥꯏꯛꯇꯨ ꯉꯟꯅ ꯅꯝꯁꯟꯕꯤꯔꯝꯃꯣ ꯃꯤ ꯑꯅꯤ ꯂꯩ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯣꯟ ꯂꯩ ꯃꯈꯥꯗ ꯃꯆꯨꯅ ꯂꯩꯃꯩꯗꯣ ꯎꯝ ꯑꯣ ꯑꯃ ꯖꯥꯅꯕꯤ ꯑꯃ ꯌꯥꯎꯕꯗꯨꯔꯣ ꯑꯁꯪꯕ ꯂꯩꯗꯨꯔꯥ ꯑꯗꯨ ꯐꯖꯕꯅꯤ ꯏꯪꯕꯗꯨꯗ मी कनाम लागते Sarah sister tangan. Kaya jenge. Oh.
ꯇꯔꯥꯕꯤ ꯇꯧꯒꯗꯕꯅꯤꯅ ꯐꯖꯕ ꯂꯩꯔꯦꯁꯦ ꯅꯪꯅ ꯒꯥꯔꯤ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯈ꯭ꯔꯦ 5ꯗ ꯍꯥꯏꯒꯅꯤ 5:05ꯗꯨꯒ ꯅꯪ ꯉꯟꯅ ꯇꯧꯔꯗꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯁꯨ ꯀꯩꯅꯣꯐꯥꯎꯗꯤ ꯆꯠꯄ ꯌꯥꯏ ꯁꯨꯅꯥꯏꯕ ꯌꯥꯏ ꯂꯥꯏꯅ ꯂꯥꯏ ꯑꯗꯨ ꯐꯪꯒꯗ꯭ꯔꯣ ꯐꯪꯗꯦꯅꯦ ꯐꯪꯒꯅꯤ ꯒꯥꯔꯤ ꯈꯤꯇꯪ ꯁꯨꯅꯥꯏꯗꯒꯤ ꯒꯥꯔꯤ ꯐꯪꯒꯅꯤ ꯒꯥꯔꯤ ꯐꯪꯒꯅꯤ ꯏꯃꯥꯗ ꯄꯤꯕꯗꯨꯅ ꯆꯥꯎꯕꯅꯤ ꯃꯅꯥꯎꯅ ꯍꯩꯇꯕ ꯃꯥꯗꯤ ꯌꯥꯝꯅ ꯂꯣꯜꯂꯨ ꯑꯅꯤꯒꯅꯦ ꯑꯗꯨ ꯍꯥꯟꯅ ꯂꯧꯈ꯭ꯔꯣ ꯍꯥꯎ ꯀꯥꯇꯤ ꯂꯥꯏꯟꯒꯤꯗ ꯂꯩ ꯃꯃꯥ ꯀꯥꯇꯤ ꯂꯥꯏꯟꯒꯤꯗ ꯂꯩ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯄꯣꯠ ꯁꯦꯝꯕ ꯍꯧꯔꯦ ꯅꯃ ꯐꯤꯒꯤ ꯅꯃꯒꯤ ꯅꯪ ꯀꯅꯥꯏ ꯅꯝꯕꯔ ꯇꯧꯔꯛꯏ ꯅꯪꯕꯣ ꯗꯨꯀꯥꯟꯗꯨꯒꯅꯦ ꯁꯟꯖꯦꯟ ꯃꯦꯆꯤꯟꯁꯦ ꯃꯃꯝꯇ ꯉꯥꯏꯔꯝꯃꯣꯕ ꯈꯪꯉꯕ ꯑꯩ ꯁꯨꯅꯥꯏꯗ ꯂꯩꯈꯤꯕ ꯅꯪ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ 15 ꯑꯥꯒꯁꯀꯤ ꯅꯪꯉꯅꯤ ꯑꯥꯎ ꯍꯪꯅꯦ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯅꯤ ꯃꯥ ꯀꯥꯇꯤ ꯂꯥꯏꯒꯤ ꯃꯥꯄꯨꯆꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯍꯧꯗꯕꯅꯤꯅꯦ ꯃꯥꯄꯨꯆꯤ ꯇꯦꯂꯪꯒꯣꯟꯗ ꯆꯠꯈꯤ ꯑꯁꯤꯕꯝꯒꯤ ꯀꯅꯥꯝ ꯂꯩꯇꯦ ꯃꯥꯄꯨꯆꯤ ꯂꯩꯒꯗꯔꯤꯗꯅ ꯃꯁꯨ ꯀꯣꯟꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯄꯨꯆꯤ ꯇꯦꯂꯪꯒꯣꯟꯗꯅꯦ ꯑꯁꯤꯕ ꯆꯠꯈꯤꯕ ꯑꯗꯨ ꯊꯨꯝꯃꯣꯛꯇꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯐꯤꯗꯨ ꯀꯌꯥ ꯀꯥꯏ ꯃꯇꯦꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯀ ꯊꯨꯝꯃꯣꯛꯇ ꯌꯥꯎꯕꯅꯤ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯅꯍꯥꯟꯃꯨꯛ ꯇꯧꯈꯤꯕꯗꯩ ꯊꯝꯅ ꯂꯩꯕꯅꯤ ꯑꯇꯦꯡꯕꯗꯣ ꯑꯃꯅ ꯑꯉꯧꯕ ꯅꯪ ꯌꯦꯡꯗꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯅꯦ ꯑꯣꯏꯅꯦꯝꯕꯣ ꯍꯦꯡꯉꯣ ꯂꯥꯛꯏꯉꯩꯁꯦ ꯁꯤꯠꯄ ꯆꯥꯝꯕ ꯇꯧꯍꯜꯍꯧꯔꯣ ꯂꯛꯀꯤ ꯅꯨꯡꯉꯥꯏꯈ꯭ꯔꯄꯅꯤ ꯃꯥ ꯂꯩꯕꯒꯤ ꯑꯇꯩ ꯁꯤꯗ ꯋꯥꯏꯔꯣ ꯁꯤꯜꯍꯜꯂꯧ ꯔꯨꯝꯗꯣ ꯏꯅꯦꯃꯣ ꯆꯪꯉꯨꯆꯣ ꯅꯣꯏ ꯏꯆꯦ ꯂꯩꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡ ꯆꯪꯉꯨꯆꯣ ꯂꯩꯕꯅꯤ ꯆꯠꯈ꯭ꯔꯦꯅꯦ ꯍꯥꯏꯌꯧꯅꯦ ꯋꯥꯏ ꯁꯤꯜꯍꯜꯂꯧꯅꯦ ꯑꯝꯇ ꯃꯈꯣꯡ ꯈꯔ ꯐꯠꯇꯦꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯨꯗꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯑꯌꯨꯛ ꯂꯥꯛꯇꯣꯏꯔꯥ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯅꯣꯏꯗꯤ ꯂꯥꯛꯀꯦ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯌꯥꯎꯔꯣꯏ ꯁꯤꯗ ꯌꯥꯎꯔꯣꯏꯕ ꯀꯩꯒꯤꯅꯣ ꯐꯣꯟ ꯅꯝꯕꯔꯗꯨꯗꯤ ꯍꯥꯟꯅꯒꯤꯗꯨꯅꯤꯗꯅ ꯑꯩ 723 ꯗꯨꯅꯤ ꯑꯗꯣ ꯅꯪꯒꯤ ꯚꯣꯗꯥꯐꯣꯟꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯇꯧꯔꯤꯅꯣ ꯑꯙꯥꯔꯒ ꯂꯤꯡ ꯂꯩꯅꯕ ꯑꯙꯥꯔꯒ ꯂꯤꯡ ꯂꯩꯅꯕ ꯅꯝꯕꯔꯗꯨꯗꯤ ꯅꯪ ꯀꯩꯅꯣ ꯑꯅꯧꯕ ꯚꯣꯗꯥꯐꯣꯟꯗꯨꯅꯤꯗꯅ ꯅꯍꯥꯟ ꯅꯇꯨꯟ ꯃꯆꯥꯅ ꯂꯣꯏ ꯁꯦꯝꯃꯛꯏꯗꯨꯗꯤ ꯅꯍꯥꯟ ꯂꯣꯏ ꯁꯦꯝꯃꯛꯏꯗꯨꯗꯤ ꯇꯔꯦꯡꯐꯥꯏ ꯈꯤꯛꯇ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯄꯥꯏꯔꯨꯔꯕꯅꯤꯅ ꯇꯔꯦꯡꯐꯥꯏ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯨ ꯑꯩꯅ ꯖꯥꯗꯅ ꯇꯔꯦꯡꯐꯥꯏ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯨ ꯇꯔꯦꯡꯐꯥꯏ ꯍꯨꯂꯧ ꯈꯨꯕ ꯀꯩ ꯍꯥꯏꯒꯦ ꯗꯁꯅꯥ ꯃꯃꯥ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯑꯅꯨ ꯂꯥꯏꯒꯤ ꯇꯧꯅꯕꯅꯤ ꯇꯤꯡꯈꯪ ꯉꯥꯛꯇꯅꯦꯕ ꯑꯣ ꯁꯔꯃ ꯃꯥꯡꯈ꯭ꯔ ꯃꯥꯅꯦ
ꯆꯥꯝꯃ ꯅꯤꯄꯥꯟ ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥ ꯌꯦꯡꯕꯨꯒꯦꯅ ꯌꯥꯔꯗꯤ ꯆꯥꯝꯃ ꯅꯤꯄꯥꯟ ꯇꯧꯍꯧꯔꯕ ꯗꯁꯅꯥ 25ꯒꯤ ꯕꯨꯁꯇꯔ ꯀꯥꯞꯄꯤꯔꯛꯑꯣ ꯅꯦꯠꯁꯦ ꯂꯩꯗꯣꯔꯤ ꯋꯥꯔꯤꯒꯗꯤ ꯇꯤꯟ ꯆꯥꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯁꯦꯒꯥꯏꯕ ꯆꯥꯕꯗꯣ ꯆꯐꯨꯁꯦ 이싱 ꯍꯥꯞꯆꯤꯜꯂꯣ ꯂꯥꯏꯒꯤꯗꯣ 이싱 ꯑꯁꯦꯡꯕ ꯁꯣꯛꯂꯛꯅꯕ ꯀꯧꯔꯛꯑꯣ ꯃꯥ ꯑꯣꯟꯗ ꯂꯩ ꯃꯥꯅꯦ ꯃꯦꯅꯤꯗꯤ ꯂꯩ ꯃꯃꯥ ꯑꯁꯤꯁꯦ ꯆꯔꯥ ꯌꯣꯟꯕ ꯃꯌꯥꯝ ꯃꯐꯝꯗ ꯌꯣꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯍꯩ ꯀꯥꯀꯨ ꯃꯅꯥꯛꯇ ꯊꯥꯁꯤꯔꯅꯦ ꯁꯤ ꯑꯦꯅꯤ ꯃꯇꯝꯗ ꯂꯥꯏꯗ ꯆꯠꯅꯔꯛꯏ ꯌꯥꯝꯅ ꯃꯥꯗꯤꯗ ꯍꯧꯔꯝꯃꯤ ꯁꯤꯔ ꯍꯦꯃꯥ ꯍꯥꯎ ꯅꯨꯡꯗꯥꯡ ꯑꯗꯨꯒꯩ ꯇꯨꯝꯃꯒ ꯂꯩꯈꯣ ꯇꯨꯝꯃꯔꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯔꯦ ꯉꯁꯤ ꯉꯟꯅ ꯍꯧꯒꯠꯇ ꯌꯥꯗꯕꯩ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯃꯗꯨ ꯁꯦꯒꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯁꯅꯥ ꯑꯩ ꯉꯔꯥꯡ ꯃꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯒꯔꯦ ꯀꯩꯅꯣ ꯍꯋꯥꯏꯒꯤꯁꯤ ꯍꯋꯥꯏꯒꯤ ꯆꯥꯛꯇꯣ ꯈꯦꯆꯤ ꯍꯥꯏꯔꯝꯒꯅꯤ ꯏꯅꯦꯝꯃ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯂꯨꯍꯣꯡꯉꯁꯤꯔꯥ ꯆꯍꯤ 9ꯗ ꯆꯪꯉꯛꯏꯅꯦ ꯆꯍꯤ 9ꯗ ꯆꯪꯉꯁꯨ ꯂꯨꯍꯣꯡ ꯌꯥꯏꯌꯦ ꯑꯄꯨꯝꯕꯤ ꯀꯥꯏ ꯗꯁꯅꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯏꯃꯥꯅ ꯏꯀꯥꯏꯖꯩꯌꯦ ꯑꯣ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯗꯣꯏꯔꯣ ꯑꯗꯣ ꯅꯪ ꯂꯨꯍꯣꯡꯉꯣꯏꯗ꯭ꯔꯕ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜꯁꯤꯒ ꯏꯅꯦꯝꯃ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯂꯨꯍꯣꯡꯉꯁꯦ ꯑꯩꯁꯨ ꯌꯥꯗꯦ ꯅꯪ ꯅꯃꯥ ꯑꯣ ꯏꯅꯦꯝꯃ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤꯔꯥ ꯍꯥ ꯑꯣ ꯏꯅꯦꯝꯃ ꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯌꯦꯡꯉꯣ ꯑꯗꯨ ꯅꯨꯄꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯑꯗꯨ ꯅꯨꯄꯥꯁꯦ ꯍꯣꯏ ꯅꯪ ꯈꯪꯗ꯭ꯔꯣ ꯏꯅꯦꯝꯃ ꯑꯩꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯏꯅꯦꯝꯃ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯨꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯒꯤ ꯑꯗꯨ ꯌꯦꯡꯉꯣꯅꯦ ꯑꯩꯁꯦ ꯃꯨꯕ꯭ꯔꯥ ꯉꯧꯕ꯭ꯔꯥꯕ ꯉꯧꯏꯌꯦ ꯑꯩ ꯅꯨꯄꯥꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯅꯨꯄꯥ ꯃꯁꯛ ꯈꯪꯗꯦ ꯑꯣ ꯅꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯏꯅꯦꯝꯃ ꯍꯣꯏ ꯏꯅꯦꯝꯃ ꯁꯛꯇꯨ ꯃꯧꯠꯂꯛꯄꯩ ꯁꯝ ꯅꯥꯒꯁꯦ ꯐꯥꯔꯦ ꯏꯅꯦꯝꯃ ꯃꯣꯕꯥꯏꯜ ꯑꯃꯟꯕꯗꯩ ꯊꯥꯔꯛꯏꯅꯦ ꯑꯗꯨꯒꯤꯁꯦ ꯍꯣꯏ ꯏꯅꯦꯝꯃꯣ ꯍꯣꯏ ꯏꯅꯦꯝꯃꯣ ꯍꯣꯏ ꯏꯅꯦꯝꯃꯣ ꯅꯣꯏ ꯅꯆꯦꯁꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯕꯣꯗꯥꯏ ꯀꯧꯕꯗꯣ ꯈꯪꯗ꯭ꯔꯣ ꯕꯣꯗꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯗꯣ ꯑꯩ ꯏꯋꯥꯅꯤꯅꯦ ꯑꯩ ꯅꯨꯄꯥꯅꯤꯗꯣ ꯑꯣ ꯈꯦꯆꯤ ꯍꯥꯏꯕ ꯅꯪꯅꯦ ꯍꯥꯏꯅꯦ ꯈꯦꯆꯤꯒ ꯆꯥꯛꯀ ꯁꯝꯕꯔ ꯈꯤꯔ ꯄꯥꯄꯔ ꯃꯥꯜꯂꯦ ꯔꯣꯇꯤ ꯕꯂꯥ ꯃꯥꯜꯂꯦ ꯀꯥꯏꯅ ꯆꯠꯂꯣꯍꯦ ꯀꯦꯗ꯭ꯔꯗꯤ ꯐꯖꯅꯕꯅꯤ ꯇꯧꯖꯗ꯭ꯔꯣ ꯁꯛꯇꯥꯁꯦ ꯊꯤꯔꯤꯁꯦ ꯂꯧꯁꯤꯡꯕꯒ ꯃꯌꯥꯝ ꯊꯥꯔꯦ ꯗꯥꯁꯅꯥꯅ ꯅꯆꯦ ꯕꯣꯕꯤ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤꯅꯦ ꯍꯦꯛꯇ ꯎꯏ ꯊꯥꯔꯝꯃꯤꯅꯦ ꯕꯥꯕꯨꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥ ꯕꯥꯕꯨꯅ ꯀꯅꯥ ꯂꯥꯛꯀꯦ ꯈꯪꯗ꯭ꯔꯣ ꯅꯪ ꯕꯥꯕꯨꯒ ꯅꯪ ꯆꯠꯂꯣ ꯖꯤꯔꯤꯗ ꯕꯥꯕꯨꯒ ꯅꯪ ꯆꯠꯂꯣꯗꯅ ꯖꯤꯔꯤꯗ ꯕꯂꯥ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯕꯂꯥ ꯍꯥꯏꯕ ꯍꯦꯔꯣꯏꯟꯗꯣ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯄꯨꯔꯛꯇꯦ ꯍꯦꯔꯣꯏꯟꯗꯣ ꯑꯣ ꯍꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅ ꯍꯦꯛ ꯍꯧꯋꯦꯕ ꯑꯣꯏꯕꯁꯦ ꯍꯅꯨꯕꯤꯗꯣ ꯍꯥꯏꯕꯅꯦ ꯑꯄꯪꯕꯤ ꯑꯣꯏꯕ ꯅꯣꯛꯁꯤꯅꯤꯅꯦ ꯑꯣ ꯕꯂꯥ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯅꯣꯏ ꯃꯤꯁꯤꯡꯗꯣ ꯍꯟꯊ꯭ꯔꯕꯣ ꯍꯟꯗ꯭ꯔꯤ ꯍꯣꯔꯦꯟ ꯁꯦꯟꯗꯥꯗ ꯍꯟꯗꯣꯏꯕ ꯊꯕꯛ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯦ ꯍꯥꯏ ꯎꯔꯕꯁꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯏꯅꯦꯝꯃ ꯉꯁꯥꯏ ꯄꯥꯟꯅꯞ ꯆꯥꯝꯗꯥꯏ ꯁꯨꯄꯥꯔꯤ ꯌꯥꯕ꯭ꯔꯥ ꯁꯨꯄꯥꯔꯤ ꯆꯥꯔ ꯉꯥꯎꯔꯕ ꯂꯥꯏꯒꯤꯗ ꯑꯅꯧꯕ ꯇꯧꯗꯉꯥꯏꯒꯤ ꯃꯄꯨꯝꯗꯣ ꯃꯄꯨꯝ kaya kang may na ꯑꯃꯈꯛ ꯄꯨꯊꯣꯔꯛꯑ ꯌꯥꯅꯤ ano ka po ha
ꯇꯪꯒꯥ ꯇꯔꯦꯠꯀꯤ ꯁꯦꯝꯗꯣꯏꯅꯦ ꯄꯨꯔꯛꯑꯣ ꯑꯅꯤ ꯑꯍꯨꯝ ꯄꯨꯔꯛꯑꯣ ꯅꯪ ꯀꯩꯅꯣ ꯂꯧꯖꯩ ꯀꯩꯅꯣ ꯍꯥꯏꯗ꯭ꯔꯣ 3 lakh thank you ꯑꯩ ꯉꯔꯥꯡ ꯄꯥꯟꯅꯖꯕꯗꯣ ꯄꯨꯟꯁꯤ ꯀꯥꯎ ꯉꯝꯃꯔꯣꯏꯕꯣ ꯍꯋꯥꯏ ꯐꯤꯗꯤ ꯍꯥꯎꯔꯝꯒꯅꯤꯕꯣ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯂꯨꯒ ꯂꯥꯏꯅꯦ ꯈꯣꯏꯔꯝꯗꯣꯏꯁꯦ ꯃꯤ ꯃꯔꯤ ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯗꯥ ꯕꯨꯁꯇꯔ ꯀꯥꯞꯄꯛꯑꯣ ꯍꯥꯏꯔꯒ ꯇꯟꯈ꯭ꯔꯦꯕꯣ ꯁꯤ ꯅꯝꯕꯔꯁꯦ ꯖꯤꯑꯣꯁꯤꯒ 7996ꯇꯨꯒ 25ꯀꯤꯗꯣ ꯂꯩꯊꯣꯛꯅꯒ ꯂꯩꯕ ꯍꯣꯔꯦꯟ ꯄꯨꯡꯉꯩ ꯇꯨꯝꯈ꯭ꯔꯅꯤ ꯇꯨꯝꯃꯣꯏ ꯉꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯄꯤ ꯆꯥꯝ ꯀꯨꯟꯗꯩ ꯇꯥꯎ ꯌꯥꯗ꯭ꯔꯤꯃꯤꯅꯦ ꯈꯨꯇꯥꯡ ꯑꯃꯅꯤꯅꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯣꯡ ꯍꯣꯡꯅ ꯂꯥꯎ ꯌꯥꯜꯍꯧꯈ꯭ꯔꯤꯕ ꯑꯗꯨꯒ ꯁꯤꯃꯅ ꯌꯥꯝ ꯇꯥꯡꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯇꯧ ꯍꯣꯡꯉꯅꯤ ꯑꯃ ꯏꯃꯥꯅꯅꯦ ꯄꯣꯠ ꯆꯩ ꯂꯩꯕꯗ 1.5 ꯆꯪꯀꯥꯟꯗ ꯑꯩ ꯂꯋꯥꯏ ꯂꯦꯝꯐꯨ ꯄꯥꯏꯔꯃꯤꯅꯦ ꯏꯁꯣꯔꯒꯤ ꯄꯥꯗꯅ 500 ꯃꯅꯨꯡꯗ ꯂꯣꯏ ꯑꯣꯛꯄꯩ ꯋꯥꯅꯤ ꯁꯤ ꯍꯥꯏꯔꯒ ꯈꯪꯕ꯭ꯔꯣ ꯄꯣꯡꯕꯤ ꯖꯤꯑꯣ ꯅꯝꯕꯔꯗꯣ ꯅꯪ ꯉꯔꯥꯡ ꯍꯪꯉꯛꯄ ꯅꯝꯕꯔꯗꯨꯒ ꯑꯗꯨꯝ ꯍꯟꯕꯤꯔꯛꯑꯣꯕ 25ꯀꯤ ꯇꯦꯛꯀꯅꯤ ꯌꯦꯡꯉꯨ ꯇꯦꯛꯑꯕꯣ ꯑꯣ ꯏꯃꯥ ꯃꯄꯨꯡ ꯀꯛꯇꯣꯏꯔꯥ ꯏꯃꯥ ꯌꯥꯝ ꯃꯨꯟꯕ ꯂꯩꯔꯤꯅꯤ ꯈꯪꯗꯦꯍꯦ ꯆꯥꯎꯅ ꯁꯨꯝ ꯄꯥꯛꯄ ꯁꯪꯕꯥꯅꯕ ꯂꯩꯇꯦ ꯂꯩꯗꯨꯅ ꯁꯨꯝ ꯆꯥꯏꯕ ꯑꯗꯨ ꯁꯤꯗꯣꯏꯕ ꯀꯛꯑꯣꯏꯁꯨ ꯌꯥꯗꯦ ꯀꯛꯑꯣꯏꯁꯨ ꯌꯥꯗꯦ ꯁꯤ ꯃꯄꯥꯗ ꯌꯦꯡꯉꯣ ꯚꯖꯟ ꯇꯧꯔꯤ ꯃꯥ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏꯐꯥꯎꯅ ꯈꯨꯝꯂꯛꯑꯣ ꯁꯥꯅ ꯕꯖꯤꯗ ꯁꯅꯥꯗꯤ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕꯅꯦ ꯑꯝꯇ ꯈꯨꯝꯕꯤꯌꯨꯅꯦ ꯁꯤ ꯊꯣꯛꯏꯁꯤꯁꯨ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯏꯃꯥ ꯆꯪ ꯊꯣꯛꯄ ꯈꯤꯇꯪ ꯇꯦꯛꯏꯁꯦ ꯀꯔꯤꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯅꯪ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯏꯈꯨꯕ ꯁꯥꯏꯔꯨꯕꯁꯦ ꯏꯁꯤꯡ ꯇꯤꯡꯁꯤꯜꯂꯣ ꯍꯥꯏ ꯁꯨꯝ ꯀꯥꯁꯜꯂꯦ ꯍꯥꯏꯗꯣꯁꯦ ꯁꯨꯝ ꯀꯥꯈꯠꯂꯦ ꯏꯁꯤꯡ ꯇꯤꯡꯁꯜꯂꯣꯁꯦ ꯂꯪꯒꯤ ꯆꯠꯂꯒ ꯄꯤꯅꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯥꯗ ꯊꯝꯃꯣ ꯏꯁꯤꯡ ꯄꯤꯔꯤ ꯁꯨꯝ ꯆꯥꯗ꯭ꯔꯣ ꯆꯥꯗꯕꯅꯤ ꯆꯥꯏꯌꯦꯕ ꯆꯥꯔꯁꯨ ꯃꯥ ꯇꯤꯡꯅ ꯊꯝꯃꯒ ꯏꯁꯤꯡ ꯂꯣꯏ ꯊꯥꯗꯦ ꯄꯥꯔꯂꯔ ꯏꯃꯥ ꯃꯅꯥꯛ ꯃꯊꯥꯡ ꯌꯥꯎꯔꯝꯗ꯭ꯔꯥ ꯑꯗꯨꯒꯅꯦ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯁꯦ ꯈꯨꯌꯥꯏ ꯑꯁꯦꯡꯕ ꯂꯧꯊꯣꯔꯛꯑꯣ ꯌꯨꯝꯗꯒꯤ ꯂꯥꯏꯒꯤꯗꯣ ꯂꯧꯊꯣꯛꯇꯗꯤ ꯀꯥꯏ ꯂꯧꯊꯣꯛꯇꯣꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯁꯟ ꯂꯣꯏ ꯃꯥꯟꯖꯜꯂꯦꯅꯦ ꯇꯩꯔꯦ ꯑꯩꯁꯨ ꯁꯟ ꯃꯍꯤꯡ ꯂꯧꯔꯕꯅꯦ ꯇꯩꯔꯤꯅꯦ ꯍꯩꯔꯤꯅꯦ ꯏꯀꯥꯏꯖꯔꯦ ꯆꯧꯔꯤ ꯕꯣꯕꯣ ꯕꯨꯁꯇꯔꯗꯣ ꯑꯩ ꯏꯀꯥꯏꯖꯔꯦ ꯆꯠꯂꯦ ꯕꯣꯕꯣ ꯕꯨꯁꯇꯔꯗꯣ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤꯅ ꯆꯥ ꯕꯥꯔꯅꯤꯁꯇꯣ ꯊꯥꯅꯕ ꯍꯥꯏꯅ ꯇꯧꯕ ꯑꯁꯤ ꯃꯈꯣꯡꯁꯤꯗꯒꯤ ꯆꯥꯔꯛꯏꯅꯦ ꯃꯈꯣꯡꯁꯦ ꯆꯥꯒꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯃꯖꯥꯛ ꯍꯥꯞꯄꯤꯁꯦ ꯉꯥꯛꯇꯅꯤꯅꯦ ꯏꯃꯥ ꯑꯅꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯆꯥꯕꯗꯣ ꯑꯗꯨꯅꯁꯨ ꯍꯥꯞꯆꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯅꯆꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯣꯏ ꯊꯥꯀꯤ ꯊꯥꯅꯕ ꯂꯩ ꯄꯣꯟꯇꯦ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯕꯥꯔꯅꯤꯁ ꯊꯥꯔꯗꯤ ꯆꯥꯒꯗ꯭ꯔꯣ ꯏꯀꯨꯕꯣ ꯁꯤ ꯀꯂꯔꯁꯦ ꯁꯤꯗꯒꯤ ꯊꯣꯛꯄꯅ ꯇꯧꯔꯛꯄ ꯀꯔꯤ ꯁꯤ ꯀꯂꯔꯁꯦ ꯁꯨꯝꯕ ꯀꯂꯔꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯄꯣ ꯍꯥꯄꯣ ꯃꯥꯏ ꯐꯣꯟ ꯅꯪ ꯏꯃꯨꯡ ꯆꯪꯗꯣꯏꯔꯥ ꯍꯣꯏ ꯊꯣꯛꯑꯒ ꯍꯥꯞꯄꯤꯔꯛꯑꯣ Where is my phone? Lepas lakon he ya, tu pai tu ne lawan ne juga. Bukit ini ya, itu kita kerja jauh pulau. Bukit dan sebab kerja juga. Tadi. Hello. Hello. ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯏꯁꯥꯁꯦ ꯀꯣꯛ ꯆꯤꯛꯄꯗꯅꯦ ꯑꯗꯨꯝ ꯇꯧꯔꯤꯃꯤꯅꯦ
ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯏ ꯈꯨꯔꯝꯒꯩꯅ ꯇꯧꯔꯦꯕ ꯌꯨꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗꯅꯤꯅꯦ ꯂꯃꯒꯥꯝꯗ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤꯁꯦ ꯍꯦꯛ ꯇꯧꯔꯤꯕꯗꯣ ꯃꯤꯒꯤ ꯌꯥꯎꯔꯦꯗꯣ ꯂꯧꯊꯣꯛꯇꯣꯏꯕꯅꯦ ꯍꯥ ꯑꯣꯅ ꯍꯥꯏꯒꯦ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯅꯨꯡꯗꯥꯡ ꯇꯧꯔꯛꯑꯒꯦ ꯃꯥ ꯑꯃꯨꯛ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯗ ꯍꯪꯉꯛꯏ ꯃꯤꯅ ꯃꯥꯏ ꯇꯧꯈ꯭ꯔꯃꯤ ꯅꯪ ꯑꯩꯅ ꯄꯣ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯃꯥ ꯀꯩ ꯋꯥꯇꯥꯅꯣ ꯀꯤꯕꯨ ꯀꯤꯖꯩꯍꯦ ꯊꯦꯡꯀ꯭ꯌꯨ ꯆꯪꯉꯦ ꯉꯁꯤꯗꯤ ꯐꯖꯅ ꯂꯥꯏꯚ ꯊꯥꯗꯔꯛꯑꯒꯦ ꯑꯣ ꯎꯔꯕꯁꯦꯟ ꯀꯧꯔꯦ ꯎꯔꯕꯁꯤꯗ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯣ ꯏꯀꯨꯕꯣꯛꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯣꯁꯦ ꯆꯥꯎꯋꯤꯅꯦ ꯁꯤꯗꯤ ꯁꯨꯝ ꯆꯥꯎꯋꯤꯅꯦ ꯁꯤꯗꯤ ꯁꯤꯅ ꯏꯆꯟ ꯀꯥꯏꯗꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯣ ꯎꯔꯕꯁꯤꯅ ꯈꯨꯝꯕꯤꯔꯕꯁꯤ ꯊꯣꯛꯈ꯭ꯔꯕꯅꯦ ꯁꯤꯗ ꯊꯥꯡꯒꯠꯄ ꯀꯟꯕꯗꯣ ꯂꯧꯊꯕ ꯈꯔ ꯆꯩꯅ ꯊꯤꯟꯖꯕꯗ ꯈꯔ ꯆꯥꯎ ꯑꯩꯈꯣꯏ ꯍꯦꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯏ ꯑꯣ ꯎꯔꯕꯣꯁꯤ ꯀꯧꯔꯦ ꯗꯥ ꯁꯅꯥꯅ ꯎꯔꯕꯣꯁꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯕ ꯄꯥ ꯆꯦ ꯇꯧꯔꯤꯗꯣ ꯃꯨꯁꯨ ꯇꯨꯝꯃꯤ ꯏꯉꯥꯅꯦꯅ ꯇꯨꯝꯍꯟ ꯇꯧꯅꯤ ꯏꯉꯥꯅꯦꯅ ꯃꯤ ꯃꯆꯥ ꯂꯣꯏꯅꯔꯤ ꯑꯁꯤꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯝ ꯍꯦꯜꯂꯤꯗꯨꯗꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯕ ꯅꯪꯕꯨ ꯗ꯭ꯌꯨꯇꯤꯒ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯗ꯭ꯌꯨꯇꯤꯒ ꯂꯩꯇ꯭ꯔꯣ ꯑꯩꯅ ꯍꯦꯛ ꯆꯥꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯑꯀꯥꯏꯕ ꯍꯥ ꯅꯠꯇꯦꯗ ꯑꯗꯨꯝ ꯆꯥꯔꯝꯃꯗꯤ ꯂꯥꯏꯒꯤ ꯍꯥꯕꯤ ꯆꯥꯕꯤ ꯑꯃ ꯇꯧꯕꯤꯗꯥꯏ ꯀꯩꯅꯣ ꯃꯉꯥꯅꯤ ꯁꯨꯔꯦ ꯅꯪ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯦ ꯊꯣꯡꯕꯗꯧ ꯅꯠꯇꯦ ꯂꯥꯏꯅꯨꯡ ꯆꯪꯉꯨꯗꯧ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯕꯦꯕꯥꯔ ꯑꯃ ꯂꯩꯇꯦꯕ ꯃꯀꯣꯛ ꯐꯝꯐꯝꯁꯤꯕꯨ ꯃꯥꯅ ꯃꯀꯣꯛ ꯁꯥꯒꯠꯂꯒ ꯀꯅꯥ ꯍꯪꯖꯒꯦ ꯅꯪꯒꯤ ꯗꯦꯗꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥ ꯈꯪꯖꯒꯦꯅꯦ ꯑꯩꯈꯣꯏ ꯄꯪꯐꯝꯗ ꯐꯝꯕꯗꯨꯒꯗꯤ ꯈꯣꯏꯔꯝꯒꯦ ꯏꯕꯦꯝꯃ ꯈꯣꯏꯔꯝꯕ ꯌꯥꯏꯅ
이건 장르지. 시인이 아니라. 아저씨. 몸이 노래드나 시디 ꯀꯩꯗꯧꯔꯒꯦꯅꯦ 노래드나 하시고 ꯋꯥꯊꯤ ꯉꯥꯡꯉꯤꯅꯤ ꯒ꯭ꯌꯥꯟ ꯂꯨꯀꯥꯁꯦ ꯑꯩ ꯊꯣꯛꯂꯛꯑꯦ ꯃꯊꯧ ꯂꯥꯛꯂꯦ ꯀꯥꯏꯅ ꯁꯔꯃꯥ ꯁꯥꯎꯔꯦ ꯃꯤꯗ ꯁꯅꯥꯅ ꯉꯁꯥꯏ ꯅꯪ ꯂꯥꯛꯇꯦꯅ ꯇꯩꯗꯤ ꯗꯥ ꯁꯅꯥꯅ ꯄꯨꯁꯇꯔ ꯍꯥꯜꯂꯛꯑꯕꯅꯤ ꯄꯨꯡ 1 ꯑꯅꯤ ꯊꯥꯔꯦ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯃꯦꯁꯦꯖꯁꯦ ꯀꯩꯁꯨ ꯃꯦꯁꯦꯖ ꯀꯛꯄꯤꯅꯨꯀꯣ ꯁꯔꯃꯥ ꯑꯩꯅ ꯑꯗꯒꯤ ꯐꯥꯔꯃ ꯄꯤꯈꯤꯕꯅꯤ ꯀꯃꯦꯟꯗꯤ ꯇꯧꯗꯦ ꯃꯁꯤꯡ ꯍꯟꯕ꯭ꯔꯣ ꯃꯁꯤꯡ ꯍꯟꯕ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄꯥꯅꯤꯃꯣꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯩꯗꯃꯛ ꯁꯤ ꯁꯣꯅꯤꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯨ ꯀꯨꯏꯔꯦ ꯅꯪꯗ ꯐꯣꯟꯒ ꯇꯧꯔꯛꯇꯕ ꯁꯪꯗꯗꯅ ꯍꯋꯥꯏꯅꯤ ꯑꯃ ꯉꯧꯔꯦ ꯏꯀꯥꯏꯊꯕꯤꯁꯤ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯍꯥꯎꯅꯤ ꯕꯣꯕꯤꯗꯁꯨ ꯅꯍꯥꯟ ꯕꯖꯥꯔꯗꯒꯤ ꯄꯤꯈꯤꯕꯅꯤ ꯑꯣ ꯈꯪꯗꯦꯅꯦ ꯍꯦꯟꯕꯨꯗꯤ ꯍꯦꯜꯂꯛꯄꯅꯤ ꯍꯟꯗꯛ ꯁꯔꯃꯥꯅꯁꯨ ꯈꯔ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯗꯥ ꯁꯅꯥꯅꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯂꯨꯀꯥꯅꯤ ꯕꯣꯕꯤ ꯑꯣ ꯑꯩꯅ ꯈꯤꯇꯪ ꯆꯤꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅ ꯑꯃꯨꯛ ꯊꯝꯃꯤꯕ ꯍꯣꯏ ꯕꯁꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯁꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯀꯣ
ꯆꯥꯗꯕꯁꯤꯡꯁꯦ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯑꯣ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯇꯧꯗꯣꯏꯕ ꯑꯩꯅ ꯇꯧꯗꯣꯏ ꯅꯠꯇꯦ ꯀ꯭ꯋꯥ ꯃꯄꯨꯝ ꯑꯃ ꯎꯝ ꯄꯅꯥ ꯃꯄꯨꯝ ꯑꯃꯒ ꯑꯣꯏ ꯅꯦꯝꯕꯣ ꯂꯥꯏꯒꯤꯗꯣ ꯂꯪ ꯑꯍꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯪꯉꯤꯅꯦ ꯆꯤꯆꯦꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯡꯒꯤꯁꯦ ꯈꯔ ꯕꯤꯖꯤ ꯑꯣꯏꯕ ꯍꯣꯏ ꯃꯥ ꯂꯥꯏꯒꯤ ꯑꯔꯨꯕ ꯊꯕꯛꯅꯤꯅꯦ ꯀꯣꯃꯦꯟ ꯄꯥꯎꯋꯦ ꯁꯤꯅꯤ ꯁꯤ ꯑꯩꯅ ꯄꯥꯝꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯥꯔꯛꯀꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯣ ꯆꯦ ꯕꯣꯕꯤ ꯀꯩ ꯍꯥꯏꯒꯦ
นี่เลยจะขนาดไหนay nga tanga ko ko kaya gawin naman masana Uy, ini mo! Nala ko na kayo, malaka na hello. Wato, mama, jaya ke. Pau hatra. Wada. Cái gì là cái gì kia? Ra rồi hết chứ bao có xin máy lấy tao mà ta để. À, sige cái mana cho tụi hiểu. À, phụ mà giao điểm nó xem mana cho này hiểu. À, tôi có cái này đấy này Tuấn. Này Tuấn. Tôi có cái này dùng lấy. Mani mga tarong tare. Saya apo mana tu mari kai ko. Hoy ba mana do tu se. Khui ne singala tu se. Apa ba kala he o mari ka. Ai fadan sal banai bu. Adam sala mi ne mona lai ka tho mai di khangau dare hayau dare. Mari ka ra he o. Protection hi friend, how are you dear? Thank you, fine, I am fine. Thank you for joining in my live stream. Please do like also. Nga bade ono mari khatang na jana ni. Adu ko macha am pa ne do na mangda. Do. Na ko na pai do ne. Do na te ne. Adu dag ta bro nungai te ne. Khitang anong bo je u ne. Anong bo je u ne. Do fa bo de u ne. Tin cha bro jong mana do. Mana do tin cha bro jong. Khujen li do ka dai ne jong. Adu lam no tai. Adu ma sa do khang bo do he u du gam le do na khutta mana ta do. Do. Miyam lagte. Lagi thaba kara tau ba khoi chiga. Do la ine wa ngang ro na ma sen sana mai do. Ini man nung tare khatang bu ro.
ꯃꯣꯏꯅ ꯐꯖꯅ ꯇꯧꯗ꯭ꯔꯗꯤ ꯃꯤꯅ ꯇꯜꯂꯤ ꯉꯁꯤ ꯈꯛꯇꯪꯗꯅꯤꯗ ꯂꯥꯡꯉꯩꯗꯤ ꯑꯩꯗꯤ ꯃꯦꯟꯇꯦꯟ ꯇꯧꯔꯦꯕ ꯐꯖꯅ 이거 봐, 일단 바톤 떠올라라. 딸이 뭐 가야 되지? 나 바톤 떠올라 했잖아. 바톤 떠올라 따라 용 파이다 따라 거. 응? 바톤 떠올라 따라 용 파이다 되게 떠올라. 이게 민빨. 이거 이제 나쁘게 많이 하는 거. Panap sih lagi ni. Sih lagi sih panap rangga. Panap pun ada lagi. Ini apa jadi? Wah, ada lagi. 꼭 잡아라 가는 거. Itu aku batonnya ada lagi. Waktu itu hawa. Itu lah kan yang paling penting. Nama kita nggak tahu. Di orang itu ada Keren. orang yang itu Nah, sudah. Ba final atau kalau sudah juga. Kayu dokina. Aku luar tahu dah bidang Kayu dokina aja. Yang luar itu tahu ya belum. Kayu dokina. Dokina tahu di sekarang ini. Dua ya teh minimal lah tuh, wah aja. Kamu berjauh Mama kayaknya ada tuh kusuk. Ya ke Patiti pun kalau terima. aku tadi betul Patiti. Patiti kan pulang. Mau jadi. Mama kayaknya lagi aku tuh. Laki. Sak lame. Bị cây hai cái sai cái chúng ta thắp cân mà chỉ cái này. Chỉ số này chắc là bỏ. 한국이 더 빠이 놔야 맛이 한국이 빠이. 혹시 한잔에 적 속었다 나는 그냥 또 그래.
LBꯁꯦ ꯑꯩ ꯃꯣꯟ ꯆꯪꯗ꯭ꯔꯦ ꯑꯝꯇ ꯉꯥꯏꯀꯣ ꯅꯨꯡ ꯑꯝꯇ ꯈꯨꯜꯍꯧꯏꯅꯦ ꯃꯅꯨꯡ ꯇꯔꯦꯠꯈꯛ ꯅꯨꯡ ꯇꯔꯦꯠꯈꯛ ꯈꯨꯜꯍꯧꯅꯦ ꯀꯥꯎꯅꯤꯅꯦ ꯃꯃꯥꯏꯗꯤ ꯑꯁꯤꯁꯦ ꯑꯥꯗ ꯊꯥꯗꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯃꯥꯏꯁꯦ ꯀꯗꯣꯝꯗ ꯑꯣꯜꯂꯤ ꯁꯤ ꯃꯃꯥꯏꯅꯤ ꯉꯁꯥꯏ ꯑꯩ ꯂꯩꯀꯣ ꯂꯩꯌꯨ ꯂꯩꯌꯨ ꯑꯣꯟ ꯑꯗꯨꯝ ꯂꯩꯌꯨ ꯈꯪꯕ꯭ꯔꯥ 이hin에 바틀 남마 당하이나 속라데 이미 뭐나 오늘 꼬모이랑 아이트나 저때 저러 hinga 자우리 봐 바라더니 이거 뭐 다른 거 봐도 해 나와요 공공 바틀은 다른 거 봐야 자우라 안도 하 권이도디 권이 제 다른 거 봐 현절 아니는 거 Batunan. Labra kan dia malah itu. Labra mau lah kan di. Sigurani. Bunga ma pa kalau salak hari canda non thalak. Mama na pambide. Iku mau kerja ina. Tayang pai. Kali. Heno mana mama hek dah sidi. Tayang pai dah hek lawan heno mana lawan. Tayang pai dah hek lawan. Nó là sẽ còn nó thật đây sẽ tầm mình nào sẽ nó bao cái hả nó bao nhiêu phút này anh trả lại cái thằng mà là xin mua chút thay giờ loại rồi wait 나 거네 막 원한가 사진 핸드를 페이스북 보다가 라이크 한 거래 nong tare wait okay nong tare này là cái phụ đã là cái phụ đã nong tare अच्छा फोटो से बहुत अच्छी खींचो मैं पिज़्ज़ा दे देना पी के चो 내가 살 빼는 매를 뺏어가지 그러게 Ayo tumba ni pada tu pakara nam dalam tu. 지금 뭐 어디 찍어줘 내가로 내가 다 핸드로 비싼 발도 까이나 Ai na long sama dah ba, ai na di pada tu kan ham nu nam sama dah ba, kadu na jauh. 나 갖다 내고 파이 셈들이나 Mama chip jade. Mama chip jade. Mama chip jade. Chip jade haya 나 거네 chip jade ne. 아까 부케제도 놀라이네 뭐 Dia ku teki, kang dah bagi hal. 이쇼나 오바다니
ตอนแรกของไผ่เราติดตัวหนึ่งไว้เนี่ยไปทุกวันเช่นชกตัวคนตัวนี้นะ 전이 예쁘다. ฮะ 집자대. ไม่ค่อยถนัดเนาะ 집자대. 집자대 mamma. mamma 집자대 봐. มาซาอะไรเสีย 집자대. ตัวบ้องตันนี่เนี่ยเอาตัวตาเรียกขึ้นไปไว้ดอกมาม่าโทรพอได้มากกับปุโทรพี่เกดแล้วก็เปลี่ยนเรื่องสิ 집자대. 집자대. 아, 집자. 뭐 집부터요?